Manipur University of Foreign Language Department Sinduna Laiba Asige Awang Nompok ta ahan boy na University asida Japanese loan tamnana ba sahi mangagi MA Integrated Program haudokre. Manipur University ki court hall da ngarang pangthoki ba thoram asida University asigi Chancellor Professor Naurem Lokendra na hai MU gi Foreign Language Department asida University Grant Commission ki taramathoi suba plan da Japanese amadi Korean loan tampham hangdokna ba senthang kaitharakhi bani department asida hoji faculty taruk leidi awatpa faculty sing hapsinana ba authority ki baikai dagi su honari nompok amadi khanopok thangba asia gi saruk asi yamna maru oiba amani haiduna university asida tongan ba department hangdoktuna mahimasin pibagi thabak pangthoktuna lakpani manipur amadi japan gi mari asi ani subala jaw matamdagi hoduna lakli Ani Subalanjau da Manipur da lakiba Japanese landmi lising ni purom British ka mayok na balan pamda thawai thaki. Masimag na Manipur bu Japanese singna maru oiba mapam ama oina lawduna yamna lumna lawduna Japanese kaya state asida toina lakpa horaki bani. Manipur na mapung phaba statehood phanglaba matungda Indo-Japanese Society na maibam lot pasingda Japanese singi ningsing kubam semgalakhi bani. Society asigi lising makada kumja lising ama chamapan humbudragi aroiba saruktagi Manipur da Japanese loan tambagi thaurang paikhatpa horakhi bani. Manipur University da ngarang Japanese loan tamnana ba sahi mangagi MA course aba hangdokpa ngamlakpa sima singthani ngai ni haiki. Nauna course asi hangdokpana Japadagi su mateng kaya phangani thajai. Atopa laibaki loan tamba haibasi skill Development course amani haina ngasidi launarakle maram asina haurakliba mahiroi singna atopa leibaki loan tamba amadi haijinba mathau tai haiki. Manipur University ki register Professor W Chan Babu amadi Foreign Language Department ki ISOD Professor S Imo Bayongna pangthokpa thoram asida online ki khuthangda Japan Foundation ki Director General Sato Koji amadi Foundation asigi Advisor Yoshikawa Keikosu Saruyaki. Miyoiba khunai gidamak leiriba phangpham thokpa hakkidamak lo kaya ama adumak lei lo phana leiduna su achau asang ina kairak khunba singna lairaba tola taraba singbu namthaba tuhatpagi thawong malemda leiriba adugum Manipur da su chapchana thokli haina pambaina lusingba UNLF ki Assistant Secretary ISRD Thangjam Ningtambana Phongdokre. World Human Rights Protection Organization Manipur State na sinduna ngarang Manipur Press Club ta United Nations Day gi thoram pangthokibada Thangjam Ningtambana chief guest oina saruk yaraduna hai state asida lengak leina leitabaga pangkhak oiri miyam gi lanthum amadi punsi ngakpa ngamdaba yamna sonbagi mami ama aikhoi khudingmakna mitmangda uduna leiri miyoiba khunai asi nungsinana amana amabu ikai khumnaduna hingminagadabani adumakpu achobana tola taraba singbu namthabagi thawongdi adumak chathari kumjal sing ani kunga humdoi dagi kuki singna maitei singda atamnana landarakli basi miyoibagi hakta singnarakpagi mayek laraba khudamni makoina separate administration natraga tokhaiba lam ama tanba haibase makoigi hak ama tanbani athingba leite masigi mari leinaba India government natraga malemgi oiba platform da lam leijadaba makoigi oiba lam ama pibinanaba tanba adumak yai tawbatabu maitei do onsilaga atamnana landarakpa yumkai mai thabana singba tawrakli basi miyoibagi hakta chauna singnabani masida lengak leirabasu leitabagum tawri kuki amadi maitei miya marakta soknaba lan amagum tawhalli masi asumba nate aikhoigi yalhau furup singna aikhoigi hak amadi pidam leina hingnaba tanaba punsinbagi tanja lobagi matam oire haiki. Thawbal Moising High School gi headmaster Chayol abagi manung da haptrabadi makhal makha kya gi khongjang sangsilagani haina All Manipur Muslim Students Organization Amasogi Maikidaki Phongdorakle.
Manipur State Power Distribution Company Limited MSPDCL गी ऑफिशियल सिंगना तोंगान तोंगान बा मफम दा रेट चथबदा मई हुरा लंबा मियोय तरागा तरेत फारे हाइना MSPDCL गी एजुकेटिव डायरेक्टर कामई गायकुलुंगना खुयेक पिदुना थादोरकपा चेरोल अमना खंगहलकली लमदम असिगी फिसाबिसिंग मेला ngaiduna leibagi mahutta phi sabana mapung oiba sinphamni khanbi bagal loinana leibak nuksibut poina nat ki fizol sing thawai yaungna puthongna bahona se haina Manipur Handloom and Handicrafts Development Corporation gi Managing Director Elangbam Jitena phongdokre Hauze India da sanariba democracy asi yamna maring marangba amadi mayek sengdabani haina DM College of Arts ke hanagi principal amasung DM University ke School of Humanities ke hanagi dean Professor Dr. CS Sila Ramnina phongdokre Kunmathoi suba sahisa matam asida anoba makhal ki technology gi faraba khusu khulai kya marum thoglaktuda miyamda mapal naitraba kana ba pijaragasu khulai sing adugi mateng yaudada icham chamba reti nungthang gumba sisinaraga Manipur gi miyamda mapal naitraba kana ba piba khulhaiba kya marum amasu lairi mayam asigi manungda Imphal East district ki wangkhai thangjam lekai da leiba Sadokpam Joy Kauba Masai Sehung Furom Suraba Kulhaiba Sina Reti Nungthangumba Icham Chamba Kulai Sing Ase Sizinaraga Security Force Singi Sizinaba Yadraba Nomai Sing Sembiduna Personal Sing Adobo Momon Minok Tamhanduna Anoba Mapok Ama Pikre Sadokpam Joy Wangkai Thangjam Laikai Degi Laikidraba Sadokpam Ibom Zama De Laikidrabi Sadokpam Ongbi Radegi Masama Pangi Manungda Mahakna Manga Subani Mahak yung panduna angang ahum leire mahang na poksaba masanupa ahal amadi masanupi yaima yung panduna Joy hauzik masu ahum suphangle ngalingay matamdagi hauna ahal laman gi tung induna Sadokpam Joy piklingay dagi lai konmai saba ubang lai mai thong hakpa tournament ki sil trophy saba Lonsin Kraba So Hangba Masung Manipuri Sahita Parisat ke gold medal fawa sabada saruk yaduna laki Inkhalakpa matam oibana Anaw ba makhal gi pochei puthorakpa masung yadaba potlam cheiram sing kamdongna semlaga yahangada ke haiba wakhalon asida yumpham oiraga mahakna aruba thabak yamarum pangthorakhi hainasu mahakna phongdorakhi Pakhang YY Farakpa Matam gi wari amaliraduna hai Manipur Police ta thabak tawba miyoi amada issue tawba AK-47 rifle ge magazine operation ama chatpada tahokhi ba magazine aduna maram oiraga mahak thabak tegi suspend tawgadori haina personnel aduna yamna thawai nungaitana mahaki manakta lakhi aduga lowning basel lowbiyu mahangna pariba AK nomaidugi magazine ama kudakta sabiyu haina yamna kana hairaki haiki hanadagi hauna wakhalda singnaba kyamarum mayoknage khalaga leiringegi serak aduda mamana bagumba naha amana laklaga nomaigi magazine sanana bahirakpado mahak laibak yenge haiduna yathoki miyoi aduda yaba magazine ama khaktang pubira u aduga mangonda pung kharakhak thambiyu haina su haijaki hairi Hill Areas Committee na tha asigi taramari dami fam pangthoktuna ADC gi member kun khalaga chalainana ba laukiba fireb adu yaningde haina MLA tarana khuyek piba cherol ama Manipur gi Governor Lakshman Prasad Acharya da pisinkhre MLA Haukholet Kipgen Kimnio Haukif Hangsing LM Khokte Bungjagil Balte Ngusanglur Sanate Letpau Haukif Tesmang Haukif Chelun Thang Paulia Lan Haukif amasung Nemsa Kipgena Punna Khuyek Piduna Pisinkhiba Cherol asida hairiba wafam singdi ADC bo mikhal pangthoklaga chalaibagi mahutta nominee oina miyoi kul khalaga chalaiba haibasi constitution gi wangmadani masi democracy bu
खोंगोइनबने लोइनना यामना मिचंग मिखाई नाइबा थवोंग अमनि हाइखे हिल एरियास कमिटी की मेंबर क्यामरुमसु मणिपुर दा होखिबा कुमजा लिसिंग अनि कुनगा हुमदोइगी मे अहुमदगी हौरगा थोगलिबा वाथोक असिना मरम ओइरगा मिफम यावबा यादना लेरकलिबने असिगुम्बा थवोंगसिंग असि डेमोक्रेटिक राइट पुमनमक मतपने असिगुम्बा काय हेना मिचंग मिखाई नाइबा थवोंगसिंग असि चथरकपा मरमना यूनियन टेरिटोरी की डिमांड असि तौरकपने मरम असिना कुकी एमएलए सिंगना तालिबा पॉलिटिकल डिमांड असि मपुंग फाना सौगतपियो मसिना इमलोनबसिंगा नुंसी चानना लेमिनबगी अमता ngairaba lambi oigane मरम असिना एडीसी की मतंगदा हंदक लौरिबा फिरेप असि थिंगबियु हाइखे चीफ मिनिस्टर नोंथोंबम बिरेना लुसिंग बलेंगा असिगा पुना सदमिनरिबा नेशनल पीपल्स पार्टी ना लेंगा असि सौगतपा तोकद्रा नत्रगा मखा ताना सौगतखिद्रा हाइबा चपचाबा फिरेप अमा लाकदौरिबा सेओल अहुम असिगी मनुंगदा खंगलबा याना लेरे नंबोल पुलिस स्टेशन की मनुंग सना लेबा रेड जोन सु ओइरिबा कामोंग एरिया दा मखल अमतेगी सेनखाई थुंखाई तौबिगनु हाइना ngarang मियामना वकत मिफम पांगथोक्तुना खोलाव कया लावख्रे अमरमदा थौबाल की जेईओ जोन 3 की ऑफिस ममांगदसु लेंगा की लोइसंग सिंगदा पुबा थांगबा ngamloidaba सेल की डिमांड तौबिगनु हाइना वकत मिफम फमख्रे ममांग थागी तारी कुनगा मंगा की नुमिदांग पुंग तरे लोम ताबदा ड्यूटी तौरुरगा हलकपगी लंबिदा एक्सीडेंट थोक्तुना लायेंग लिबा बिष्णुपुर डिस्ट्रिक्ट की मनुंग सनबा सिंगनुंग हुट बीडीएफ आउटपोस्ट लेबा बीडीएफ नंबर 0236 एम जत्रा सिंगी अना लायेंग दा बिष्णुपुर डिस्ट्रिक्ट बीडीएफ वेलफेयर एसोसिएशन की माइकेदेगी लुपा लिसिंग तरा मतेंग पांगख्रे हाइरे अर्बन लोकल बॉडी सिंग इलेक्शन खुदकता पांगथो मई हौना चालिबा वाथो खुदकता लोइसिनबा होनगदबनी हाईवे सिंगदा पनबा पिहलोइदौबनी अमदी पोचेगी ममल हेंगलकपगी मायोक्ता सीपीआई इम्फाल ईस्ट डिस्ट्रिक्ट काउंसिल ना सिंदुना खुराइदा लेबा पार्टी ऑफिस की ऑडिटोरियम दा वाकन मिफाम सथख्रे मखा तारकपदा मपानगोबा पाउ पिजरी मालेमदा ममिंग लेरबा मीडिया हाउस अमा ओइरिबा कतर की अलजाजिरा चैनल दा गजादगी थबक तौरिबा जर्नलिस्ट तरु टेररिस्ट ने हाइना लाउथोरख्रे अदबु इजराइल की लामिसिंगना सिरकलिबा मराल असि युमफम याउदबनि हाइना अलजाजिरा की माइकिदगी फोंदोरकले ममांग सही के अक्टोबर 3 तगी इजराइल अमदि हमास अनि की मरक्ता गजादा सोकनरखिबा लान असिगी मनुंग चना इजराइल की लामिसिंगना लौसिन खबा वेस्ट बैंक ता अंगांग चामगा हुमफुगा मंगारोम हाट की हाइना यूएन की रिपोर्ट अमना फोंदोरकले रशिया गा सही अनि हेना सोकनरखिबा लान असिदा यूक्रेन की लेखिद्रबा लानमिसिंगी फोटो येक्तुना इकाई खुमनबा उतख्रे लंबी सिंगदे येक्लिबा लेखिद्रबा लानमिसिंगी पेरेंट्स सिंगना यूक्रेन की आर्टिस्ट सिंगना पाइखलकलिबा थवंग अदो थागतपा फोंदोकनरकली नॉर्थ कोरिया की सुप्रीम लीडर किम जोंग उन साउथ कोरिया की प्रेसिडेंट हाउस की कैंपस अमोट अकाई सिंगना पिक थना यावरबा बेलून अमा थादरख्रे हाइना साउथ कोरिया की ऑफिशियल सिंगना फोंदोरख्रे मथंग था नवंबर 5 दा पांगथोकदोरिबा अमेरिका की प्रेसिडेंटशिप की मिखल की दमक अकनबा मौंगदा हुजिक लेबा असिदा पांगथोकलिबा इलेक्शन कैंपेन कमला हैरिस के ओइनदी अक्टोबर 28 दा लोइरदुना नुमित असिदा चौबा मिफम अमा पांगथोकतुना अमेरिका की पुवारीदा लेहौरगदबा स्पीच अमा पीननबसु थौरांग तौख्रे पाकिस्तान की हानगी प्राइम मिनिस्टर इमरान खान की नुपी बुस्रा बीबी था 5 की मतुंगदा जेलदगी थोलख्रे तुर्कीदा टेररिस्ट सिंगना अटैक चथरक्तुना मियोय 10 हाटकिबा सिगी लमन खुंबो ओइना तुर्की की लानमी सिंगना सीरिया मदी इराक ता एयर स्ट्राइक चथदुना कनबा मोंगदा लंदादुना मफम 50 रोम पाकसना थुगाइख्रे हाइरे
मालेमगी लेबाकसिंग मनुंगदा ख्वादिगी चौखटलबा ख्वादिगी सेल पाइबा सुपर पावर अमा ओरिबा अमेरिकादा लेनिंगबगी मीगी मसिंग नोमा नोमागी हेंगलकले अदुबो लेबा असिगिसु मसागी ओइबा सिटीजन अमदि सना कांगलोन किया लेबा मरमना इराई लाइना हेक संगसिंदुना लेबा यादबा मरमना अरोनबा लंबीदगी इमिग्रेंट की सकलोन लौदुना अमेरिकादा लेननबा होनबगी सांग वांखलकपगा लोइनना अरोनबा दंकी रुत्ता पुदुना अमेरिकादा लेहनगनी हाइबा एजेंट कियासु लोगी वांगमदा थबक तौरी हाइना CNN की रिपोर्ट अमना फोंदोरकली चाइना की स्टार्टअप डीप ब्लू एयर स्पेस की माइकेदगी स्पेस दा कोइरुनना बगिदमक टिकेट थाबा हौरे हाइना फोंदोखरे अमेरिका अमदि इस्राएल चाउना की अखंग पीबगी थबक तौबा टेररिस्ट अनि इंडिया की मतेंगदगी श्रीलंका दा फाबा ngamkhre मिस वर्ल्ड की ग्रांड शो अमदा पाकिस्तान की मॉडल रोमा माइकल ना बिकिनी सेलुबगी दमक मई हौना लेबा वाथो ओइख्रे हाइना इस्लामाबाद की रिपोर्ट अमदा फोंदोरकली रशिया का लान सोंगनबदगी अचोबा चैथेंग नंगलिबा यूक्रेन दा G7 की माइकेदगी डॉलर बिलियन यांखैरोम लोन ओइना पिरगनी हाइना अमेरिका की प्रेसिडेंट जो बाइडेन ना लाउथोख्रे यामलबा सेनफम सिंग असि लान चाउना माहन ताहनख्रबा लेबाक असिगी डिप्लोमेंट की थबक थौरम सिंगदा सिजिननबा अमदि रशियादगी ngakthokpa ngamnanabagi damak loan oina pigadabani G7 group asida Japan Germany France Canada Italy UK amadi US yauribani कोलकाता एयरपोर्ट अक्टोबर 23 की नुथिल पुंग 3 तगी अक्टोबर 25 की अयुक पुंग 4 फाउबा थिंगजिंदुना थमलगनी खोंगथांग असि IMD की फोरकास्ट मतुंग इना सगोलसेन की नुमिदांग फाउबगी मनुंगदा वेस्ट बेंगल अमदि उड़ीसा की तोरबान सिंगदा यौरकपा यारिबा अकनबा नोंगलै नुंसेट साइक्लोन दनहागी चेक्सिन थौरांग ओइना लौखटपनी मसिदा नतना उड़ीसा की भुवनेश्वर एयरपोर्ट सु अक्टोबर 23 की नुथिल पुंग 5 दगी अक्टोबर 25 की अयुक पुंग 4 फाउबा ऑपरेशन सस्पेंड तौख्रे प्राइम मिनिस्टर नरेंद्र मोदी ने रशिया की काजान दा पांगथोकपा 33 सुबा ब्रिज समिट असिदा वा ngangbada terrorism की मायुक्ता पुनबा लांजंग अमा संसिननबा अपील तौख्रे हौखिबा चेयोल ऑफिस पायरखिबा मतुंग लेबाकी कोनुंग असेदा लाकपा महाकी अहानबा खोंसता जम्मू एंड कश्मीर चीफ मिनिस्टर ओमर अब्दुल्ला ना ngarang प्राइम मिनिस्टर नरेंद्र मोदी गा उनखरे NCP पॉलिटिशियन बाबा सिद्दीक हाटखिबा असिगी मतंग दा सथरखिबा इन्वेस्टिगेशन दा मुंबई क्राइम ब्रांच ना हरियाणा की काइथाल दगी मसाई से 19 सुरबा मियोय अमा अमसुंग पुणे दगी नहा अहुम अमगसु फगतख्रे यूनियन एविएशन मिनिस्टर राममोहन नायडू ना ngarang एयरबस डिफेंस एंड स्पेस की CEO स्कॉल हॉर्न अमसुंग इंडिया अमसुंग साउथ कोरिया दा एयरबस के प्रेसिडेंट अमसुंग MD राउमी मेलाटना सरुक याबा थौरमदा दिल्ली की इंदिरा गांधी इंटरनेशनल एयरपोर्ट तलैबा एयरबस के अनौबा इंडिया अमसुंग साउथ एशिया के हेडक्वार्टर्स संगाख्रे जस्टिन ट्रूड्यू एडमिनिस्ट्रेशन की मनुंगदा एंटी इंडिया ओइबा खरा याउरी अमसुंग कनाडा की प्राइम मिनिस्टर मसामक पॉलिटिकल की ओइना खालिस्तानी सिंगा नकनै हाइना हंदक रिकॉल तौरख्रबा कनाडा दा इंडिया की इनबॉय ओइरंबा सीनियर डिप्लोमेट संजय कुमार वर्मा ना हाइख्रे युमजा कैसागी नुमिदांगदा टोयोटा SUV अमगी मनुंगदा काथेक्लबा हक्चांग ओइना फंकिबा गाजियाबाद तगे प्रॉपर्टी डीलर अदु मई चाकपदा सिखिबा नते मखोय अहुम बियर पार्टी अमगी मतुंग मागी मरुप सिंह विशाल अमसुंग जितना
संजोय यादव मखौरी लाहलगा हाटखिबनी हाइबसे पुलिसना फंख्रे चेनबा मियोइसिंग फागतपा ngamle हाइरे हौजे अमुक मखा तारकपदा सानाबगी पाउ पिजरी इंडिया अमसुंग जर्मनी न सानाखिबा मैच अनिगी बायलेटरल हॉकी सीरीज की मनुसना सगोल से नुमित न्यू दिल्ली की मेजर धनचान स्टेडियम द सानाखिबा निसुबा मैच ता इंडिया न जर्मनी बो पांसिल मंगा अहुम दा माइथिबा पेख्रे युमजा कैसे नुमित सानाखिबा मैच इंडिया जर्मनी की मखुत पांसिल सुनो अनिदा माइथी हौखिबने हानगी इंडियन वुमेन्स हॉकी टीम कैप्टन रानी रामपाल हॉकी मसानदगी पोथारे हाइना सगोल से नुमित लाउथोख्रे हानगी इंडियन कैप्टन असिबु इकाई खुमनबो उत्पोइना महाकी जर्सी नंबर 28 सु रिटायर तौरे हाइना हॉकी इंडिया ना फोंदोखे मैनचेस्टर सिटी की एलिंग हालत ना चनखिबा यामना फजबा गोल अनि की मतेंगना UEFA चैंपियंस लीग की नहान अथेंगबदा सानखिबा लीग मैच अमदा स्पार्टा प्रागपो पांसिल मंगा सुनोदा माइथिबा पिख्रे बार्सिलोना की कैप्टन राफिन्हा की हेल्ट्रिकना बायर्न मुनिकपो पांसिल मरी अमदा माइथिबा पिखे डेनियल चिमा चुगुना अथेंगबदा सनखिबा गोल की मतेंगना चेन्नई FC गवागा पांसिल अनि अनिदा ड्रॉ चतुना इंडियन सुपर लीग ISL 2024-2025 सीजन के होम गेम दा अहानबा पॉइंट फंख्रे अल्बानिया ने युम्बु ओरगा लेबासिगी सिटी तिराना दा सथरिबा अंडर 23 रेसलिंग वर्ल्ड चैंपियनशिप 2024 दा इंडिया के बिस्वाजित मोरना नुपागी 55 kg ग्रोको रोमान कैटेगरी दा ब्रोंज लौदुना इंडिया की मेडल अकाउंट हांगदोख्रे इंडियन सुपर लीग साइड ईस्ट बंगाल ना AFC चैलेंज लीग ग्रुप स्टेज मैचिंग दा सानना बगी मेंबर कुनगतरुंगना साबा स्क्वाड सगोल से नुमिता लाउथोख्रे जर्मनी की अलेक्जेंडर जरेवना मार्क्स जिरोन बुस्टेक सेट माइथिबा फिदुना ऑस्ट्रेलिया की कोनुंग वेना दा सथरिबा की तरागा मंगा फावबा पांगथोंगनाबा शेड्यूल तौरिबने अमदी तमिलनाडु ने युम्बु ओइदुना सथरिबा योनेक्स सनराइज 36 सुबा सब जूनियर अंडर 15 अमसुंग अंडर 17 नेशनल बैडमिंटन चैंपियनशिप ता अमरजीत ख्वाइराकपम अमसुंग महाकी जुरा नंदिता थॉमस 6 डबल्स अंडर 17 की फाइनल यौसिनख्रे लोइसिलकपदा मरोइबा पाव अमोहना हाइबॉक्सिंग रिजर्व फॉरेस्ट ओन बगी थबक लौखननबा कैबिनेट वारेप लौख्रे GST Amendment Ordinance 2024 स्टेट कैबिनेट ने याख्रे तेनोपल की सोक्तोंग खुल की खुंजादगी मिटोप की मसिंग सरू अनि हेले हाइबो वाफाम फोंदोरकले मिटोप चात्रुक मबुद्रा लेबदा सनीग मबुद्रा खक्तेगी बायोमेट्रिक्स लौखी हाइना चेयरमैन फोंदोरख्रे एक्सीडेंट तांखुल यूथ एसोसिएशन की प्रेसिडेंट याउना मियोय अनि लेखिद्रे अमना तमथिना सोकले TKS ना कोनबा मफमदा लेबे स्कूल सिंग सुटी लाउथोख्रे हाइरे मणिपुर दा डेंगी लाइसेट लाइरोय दौरी लाइसेट असना मरम ओइरदुना मियोय मरी सिख्रबा तुंगदा मसाई सही हुमफु सुरबा मियोय अमसु लौना लेखिद्रे महाक थारगा लाइसेट असना सिखिबा मिगी मसिंग पुना मंगा सुख्रे मणिपुर स्टाइल हेलूम एक्सपो 2024 हौदोख्रे मणिपुर हेलूम की फी मालेम की कैथेलदा यौहनना बहना से हाइने लांगपम जितेना फोंदोरकली कुकी की MLA तराना हिल एरियर्स कमिटी की वारेप याखिद्रे
Manipurda sureti nungthangkumba achamba khulai siznaduna miyamda mapal naidroba kanaba piri. Security force singi siznaba yadraba nomai sembiduna mamon no hale. Amadi medicinal, scientific natraga industrial use kidamak ganja thaba amasung lokpada lengang na yaba piramle haire. Pijariba pausing asiga loinana hauzikidi nungtigi fongliba pause singdigi lokthoksaba maroiba pausing miyamda pijaba loisinjari. Midyeng tabiriba amadi tabiriba singbu amuka hana pusparani laisomna khurumjari. Ahanba magtada mijang tabiriba madi tabiriba singbu nirmala thangjumna taram nokchari kongnona khurumjari puduna lakchari ba si matam gi wahfam amadi rasifal yasigi sanalaibak editorial kalam dagi lawkhachaba matam gi wahfam da Chief Minister gi Delhi khongchat lambi thongda mudyang thamlakpa achumba khongthangni Manipur da haukiba chahi gi me ahum dagina hauduna thorakkiba irang asina maram oiraga changlaba numit chamanga ga nifurom asi state asida chawkha thawrang gi thaba amata mapung phana paikhat pa uraktana lakhre irang asina maram oiraga chawkha thawrang amasum sengat sagat pagi thabak sing chap leptuna lerakhiba adu haujikti irang gi phibam asi khajiktang fagalakpagi mami ama lakpaga loinana leingak nasu chawkhat thawrang lomda pukning chingsinba haurakpa asimak yamna afaba khongthangni Chief Minister Nongthambam Birena handak Haryana gi anoba Chief Minister Nayar Singh Saini gi wasak lawbagi thawram yawbaga loinana Delhi da chatuna niyam
Union Minister kayaga unaduna state asigi chawkhat thawrangi oiba hiramda wari sanaruba adumak state asigi oinadi afawa khongthang ni haina lawfam thoi. Chief Minister N. Birena Delhi da lairingagi matam Union Minister of Minority Affairs amasung Parliamentary Affairs Kiren Regiju unaduna wari sanakibaga loinana lamdam asida lairiba football sanaroi sing hai singba kaya asi yenglaga tungkoina hena afawa sanaroi sing puthoknaba World Class Football Stadium ama sagatnaba wafam khanakiba adumak yamna afawa khongthangni. Masida natana Chief Minister Union Minister of Road Transport and Highways Nitin Gadkari ga puno state asigi National Highway Project singi review tawbaga loinana state asigi lambi thogi matangda wafam kaya khanakraba matungda Center na National Highway gi project yankai ayaba pirakre. Hairiba project yankai asigi manungda nifuga Maridi Chingilamda Paikhat Kadawribani. Asidanatana Ministry of Road Transport and Highways State Asigi Oiba Central Road Infrastructure Fund Gimakada Lupa Crore Saniga Taragatare Dasmi Yankai Changna Paikhat Kadaba Project Yankai Kitaret Ayaba Pirakle Masi State Langana Tagatva Apunma Project Samagataranga Matagi Manunda Ahan Matangka Kioina Bibani. Lambi thong faba haibasna lamdam asigi chawkhat thawrangi yanglin saruni haribani lambi thong phatraba lamdam aduda chawkhat lamjel da chotharaba lehoragadabani Manipur gi oina National Highway gi apunba asangba si chawrauna kimi lishing amaga chanipa nifu dasmit chahonga nifu romne masigi ayamba sarukna chingi sarukne loinana tampaktadi kiki chani yankai Rom khaktamak sanglibani maram asina National Highway sembada thadariba senfam asi center na pirakpani loinana ayamba senfam singilamda thadari haibasi pumnamakna yanarabani. Amaromda Manipur gi Public Work Department gi makhada lairiba State Highway Major District Road Other District Road IV Arna Chingba asi chawrakna kimi 18,000 rom sangi masigi mathakta Pradhan Mantri Gram Sarak Yojana gi makhadasu kimi 3,500 rom sang lambi sing semli masiga loinana atopa kimi 2,500 rom amaga punna kimi 13,000 lom asina National Highway na daba lambi singi Public Work Department na paikhatliba lambi semagi thabak asida thadariba senfam asina State Fund gi makhada paikhatbani. Aduga Central Road Infrastructure Fund gi makhada sel thadaduna lambi gi semgi thabak singsu chathari yamna luribadi Manipur da hauzik aying asagi khal chawna akaiba lakpa asina nong leptana chubana maram oiraga lambi thong semnabagi matam fangdabagi khudong chadaba mayoknari maromda lambi thong gi fibam na nong manongmagi asum soksilakpa asina matam amatamgi oina samjin sajin bagi thabak paikhataba yadaba tangkak ama kaya lakle state asigi oina sel thongi phibam phattabata natana maram oiraga matam chana lengakna semjinba ngamdabana lambi sing asi phibam ka hena soksin kibani haiba tai adubu Manipur lengakna externally added project ki project oina Greater Imphal manung amasung Chingi District Headquarters singda jiri da pavement road sing semnaba thawrang lorak pasik chahi khudingi lambi sembada ahenba sel changba adu karamakhaidi hantahannana bagam lagani matang asida panjaning badi ahan bagi oina Greater Imphal area kimi tamanga gani futare dasmit chani go marfu mathoi sangwa lambi gi sharuk asi jiri da pavement tawnaba thawrang lengakna lokhat ba hokre lengakna lambi thongda ahan ba mijang thamlaga thabak paikhalakpa asimak achomba khongthang ni haijaninge masini pujarak liba matam gi wafamda makha tarak padamu sigi rasi phalamuk mayam puna taminasi mijeng taminasi ngasigi rasi phalasibu ibirakpa ipopisak ning thauza ewardi Australian Palmit Pauna Bazar Imphal ahan madam Rasida asauba Kananing bawaro baloina ragani gari tamna thawgani achawbasing na chanbirabasu sagai na diyang thigani imung manung da charang nagani pakhang laisabi singi oina muknagani mahiroy singi oina wakal fakchingani
Brisik Rasi Jackson Bami Tinawada Wangang with a Haising Batavani, Tokai Tawa Technagani, Self Hung Budget Pataragani, Port Labiagani, Lam Chatpak, Kanagani, Pakangli Sabising in a low donagani, Mahirushing in Honaning Day. Mitul Rasi Hakjang Wakal Tabak the Afavan Mini Self Hung Mamayama Port Labiawa, Sing Tabi with the Yawa Sakang Biba Hengatba, Imung the Santi Labanumini. Pakangli Sabising in a Nushinagani, Mahirushing in a Loxing Hengalagani. Karkarasida wakal muna khalaga thabak tawgani yengsin biba mi yam lagani lam tu chatpa mi tina bakana ba fangani sagai nadi yeng thigani pakhang leisabi sing yoina warau nagani mahairoi sing yin honaningani singarasi khatnaba muknaba warau ba sokanba numini gari tamna thawgani sel maram cha dana chatpa kok saba numitni achauba sing nadi chanbiragani pakhang leisabi sing yoina muknagani mahairoi sing yoina wakhal fakchingani Kanarasi tungmang yeng laga thorom pangthok na bohna jagani chathok chasinda mi loina badi haisingani luching basing na di janbiragani imungda ingna lairagani pakang leisabi singoina mat khenagani mahiroi singoina hotnaning loi dolarasi thabakta mai pakpa wakhal langba amana trakan ama khanba numini sel fangba mina sakhang biba mateng pibi behengatpa numitni pakang leisabi singoina nungsinagani mahiroi singoina losing hengatlagani brisik rasida hakchang thabakta afaba numitni Lam tu chatpa sel fangba khara chatpa sagai nadi yang thiba numini lam tu chatpa mitina badi kanaba fangba fanglagani imungda ingna lairagani pakhang leisabi singunu wakhal chanagani mahiroi singunu honaningani dhanurasida akan buwahai siznaba khanaba kok saba numini mi gi mateng pangluganu athapa chatpa miloina baduna tawba thabakta section ba fagani pakhang leisabi singunu lawtonagani mahiroi singunu wakhal charangnagani Makarasida Saudi Bataptavana Hena Faragani, Self Hung Bachat Pay Managani, Akan Buwahi season Adaba Fagani, Saga in the Yang Tigani, Pakang Sabising in a Matkanagani, Mahiroshing in a Honaning Day. Gombarasi Kudong Java Tangnaba, Jawkotpa Fagat Bataram, Karadi, Pangtokpa, Mingchat Hangat Batsing Tabi with the Yawa Imung the Santi Labanumini, Pakang Sabising in a Nushinagani, Mahiroshing in a body Hankalagani. Araminarasi. Ning luba hona zaruba ayamba mai pakpa mingchat hangatpa ithak thongba singna chanbiba mamalyamba polebe yaba numini pakang leisabi singoina wakhal managani mairoi singoina loksing hengalagani masini pujaragli bangasigi matam gi wafam amadi rasifal sinungti fongliba pause singdagi loktok chaba maroiba pau pumnamak kasigi thawramasibu mapong phan biriba pumnamakpo amukana nirmala thangjamna karumjari